Ngaihak saunaduna amadi pendaduna Ngangna Saknarabasu Leibak Kansi Hairabadi Eikhoi Unity Leiba Tai haina Manipur Legislative Assembly gi Speaker T.S. Satyavatana Fongdokre wafam asi ngarang Hotel Impal da pangthokiba taraga taruk suba installation ceremony thauramda saruk yaba lakpada Fongdokibani mahakna makha taraduna hai Ima Leibak Kansi hairaga labuk kanbasu yaure labuk kanbana Manipur kanba ngamloi pendabagi ngaihak onsinaduna Ngangna Saknaba amadi saunaba du tokhaiba wafam amada thamkhraga Leibaki wafam yorakpadadi Eikhoi masel amaga hunaduna Leibagi Mathou Tai amatoina punsinba Mathou Tai Manipur gi hauzik oriba fibam asi yamna sensitive oiba maramna Eikhoi seksina amadi wakal munna khallaga thabak tawba tai hainasu mahakna makha tana phungduki